ꯉꯁꯤꯗꯤꯀꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯆꯦꯜꯂꯛꯑꯒ ꯂꯨꯍꯣꯡꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯦꯜꯂꯛꯑꯒ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤꯀꯣ ꯆꯦꯜꯂꯛꯑꯒ ꯈꯥꯏꯗꯣꯛꯅꯒ ꯊꯝꯃꯒ ꯃꯌꯨꯝ ꯍꯥꯏꯗꯤꯀꯣ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯊꯝꯃꯒ ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯍꯣꯡꯉꯤꯗꯅꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯆꯦꯟꯕꯨ ꯆꯦꯜꯂꯛꯑꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯇꯧꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯧ ꯌꯦꯡꯕ ꯂꯥꯛꯏꯅꯦꯕꯀꯣ ꯃꯧꯗꯣ ꯌꯦꯡꯉꯁꯦ ꯃꯧꯗꯣ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯆꯠꯂꯗꯕꯅꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯆꯦꯜꯂꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯃꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯔꯦ ꯂꯣꯏꯅ ꯁꯤꯔꯦ ꯀꯦꯂꯣꯏꯗꯤ ꯁꯨꯝꯂꯒ꯭ꯔꯦ ꯃꯧ ꯁꯣꯟ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯀꯦꯔꯤ ꯃꯥꯅꯦ ꯆꯆꯝ ꯀꯥꯞꯀꯦ ꯆꯆꯝ ꯀꯥꯏꯗꯅꯣ ꯆꯠꯁꯤꯔꯅꯣ ꯂꯩꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯧꯗꯣ ꯃꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯣꯏ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯅꯃꯥ ꯃꯌꯨꯝꯗ ꯃꯧ ꯉꯥꯏꯔꯤꯅꯦꯕ ꯃꯤꯁꯦ
mà corona đi đi Kayak full ready dia. Udah. Kita aja enggak? Ale, lihat. Kan enggak boleh, kan enggak.